ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯅꯥꯍꯜꯗꯣ ꯍꯔꯥꯎꯅ ꯍꯥ ꯑꯩꯈꯣꯏ ꯂꯩꯁꯦꯝꯕꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦꯕ ꯂꯥꯏꯖꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯂꯤꯡꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯗ꯭ꯔꯥ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯑꯗꯨꯕꯨ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯨꯡꯅꯔꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯊꯕꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ 이봉아 누피디 그다이되기노 링젤니마 하 링젤니 하이바 마코이니보 하나데기 마리 레이나브라네 이봉아 모이기도 친 보이름로 마붕 마찬금 로이나바니 타벅 쳇바다 팅기 보이비자로 사나할나 타자다나 하이락바니 라이즈나 셋코미 바바호이나 이쯤쯤나 칸바기니 링젤가 에코이 다조가세 मरी लेने कुईरबनी हंदकसे मुइनी साउनबनी लिंजेल होगी इमादो नाबगी वारी पुंबा लाइजन लिरमी वारी दो तारगा अहननीदो मथा खंगसा साई हराउरम मिनोक्तो खंगन हंजली सनाहलदो तबलबना अदुदि लुहोंबसे थुना होंगसे हैरकनी अखुइगी हुजिक लैरिबा फिबमसिदा इश थबासु कबली कबली इसाना नुपी चेलकपदा हराउफम हेक लैतेदा खुद पैसासु अमत लेते पुनसिबदो अहननीदुदा नुंगाइतनी येंगी लाइजसु पुनसिबगी ममांगदा इकाइबो करिवै ममाइदो नोंथखि बाबा पैसागी थोइना खंजनबिरुनो अखोइ मयाम लेरिबसिरि तंजादुना मपानदा मी लाकपगी खंजल ताइ इने मामा वरी सानरमबदो जबलेपी लाइजदो इथक थकना इमा लिंजेलोगी मना ममाली वैरंगनी सनाहलदो तबलबना ममा मपानदा थोक्सी थबागा सनाहलगदो थोखी लाइजसु चटके तवी पुनसिबना लाइजगी खुदांगदो ताप फारई नंग थोकिनो इमागा बाबागा सानसनो पुनसिबना याददना लाइजदो थोक्ट्रे माइरिबा खुदांगदुदा हाइफेट येंगी नुपा मासु अदुगा खंता थादोई वखल नुंगाइतबा खनगनो ग्यान ताना पोथारगा लेयो नंगना सासु नुंगाइट्रिदुनी सर ओइरिबा फिबमसिदा अइना कमाइना नुंगाइना लेथोकपा ngamdoino लाइजा नंग अदुमाइना कपकनो अइ येंगबा ngamde पुंगनमक अइना लोइना थेंगनगनी नंगिदमक अइना तौबा ngamloidaba किसु लेते लाइजा असोमदा मपानदना सनाहलगा थबागा थोरकपदा लिंजेलगी मनमा अहन कबोकलैदो मांगोलदा काखलई इने अखोइ इबेमदो हलक्ति लेसेमगा चटमिनारंगनी हाइगुमसु तवी लेसेमबु युमदा लेतब्रो लेतिये अखोइसु हौजिकता हाइरारमलिबनी फोनसु ओप थमख्रे ममानबा मदा सेले हाइरि मखोइ अनि मरि लेनबसे अखोइदि तसेंगना खंदे इनि अखोइसुने खंदे मसिन मपागोम अदुक लोइनरिबोइ मनिंग अदुगा मोइदि इनि होइना खंद्रबसु लाइजदि खंगलमगनी लुहोंबगी वा हाइनद्रिङै मखोइनि मरि लेने हाइरारमलबदि अतोप नुपा मा हाइनरगा लुहोंगनब लांगलिबसि लांगलमोइदबनी इने लिंजेल लुहोंबगी वासे अखोइसु खंदिनि बेमा हौजिकता नंगना हाइरगा खंगलिबसिनि सनाहलसु हाइजलै अगांगसिंसे यामना पंख्रे लिंजेलगी मबुंग अहंदो मथा सामनबगी सोर अमा सांगना होंदोइ मामा अगांगसिंगी लेफंबु खंद्रिब्रा खंद्रिने बुंगो सेले हाइबबुदि ममानब अमदा फोन तौरगा हाइरे हाइब्रा कैनो लेफमदि खंद्रि मामा होइसु थिबियु अखोइसु थिरुकिगे अहिंग लेंद्रिङैदा फादोंनसि मामा असोमदा इमा नाबगिने अदुदगी नुपा मयुमना मुक ताख्रबदि लान थोकनरनि चेले हारगा लुहोंबा काइबदुदि नुंगाइते फजना हाइनबदुना फै होय मामा होइसु थिरुगे अदुमाइना तौरसि तंजादुदा निंजेलगी मनम मयाइमदो साउना लाई सुमांगदुदा लेपगा खोन कंतकना इने इसनुपीदो याम थुना पुथोकपिरो मसिन मौपाना इसनुपीबु मोइथेम तौरगा फाबोरमनी इबेमा तमना हाइबियु वाफमसे अखोइ नाउबीदि खंदे मरांगदगी मसा ngamdaduna लेबनी कैदोबगी खंगलोइदोइनो हाय लाइजा अफाउबी थोरौ लाउने वा ngang साबी मोने सेंगाव लापी इचंदो असिगुम युमदा सिददी थाजबा पामदिये तिलाइ खुंबीबु चुनिने नोंग सुरगना नोंग युबदा तुंबा यारोइ नोंग आद्रिङैदा फंगनबा थिरगने थिलकदबनी नत्रदि नातै ग्या चारोइ केस तौनि हारिबसिनि हाय गाइखो नोइ तुमिन अमुक्ता लै तमना इंना ngangnasi
ꯑꯁꯣꯝꯗ ꯂꯥꯏꯖꯗꯣ ꯃꯄꯥꯟꯗ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ꯫ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯃꯄꯤꯗꯣ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯄꯤ꯫ ꯃꯣꯏꯅ ꯉꯥꯡꯕꯕꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ꯫ ꯍꯌꯦꯡ ꯂꯤꯡꯖꯦꯜ ꯂꯩꯔꯒ ꯆꯪꯕ ꯏꯀꯥꯏꯗꯣꯏꯅꯤ꯫ ꯁꯥꯔ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯃꯣꯏꯅꯤ ꯃꯔꯤ ꯂꯩꯅꯕꯗꯨ ꯐꯥꯎ ꯑꯩꯉꯣꯟꯗ ꯂꯣꯠꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯝ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯣꯏ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯜꯂꯒ ꯊꯤꯅ ꯉꯥꯡꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ? ꯂꯥꯏꯔꯕꯕꯨ ꯀꯅꯥꯅ ꯑꯣꯏꯅꯤꯡꯕꯅꯣ? ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯂꯤ꯫ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯤꯕ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯃꯈꯨꯠ ꯑꯃꯅ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯟꯗꯨ ꯂꯧꯊꯣꯛꯑꯒ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯀꯞꯄꯗꯣ ꯅꯄꯤꯗꯣ ꯊꯨꯅ ꯇꯩꯊꯣꯛ꯫ ꯅꯪꯒꯤ ꯄꯤꯗꯣ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯀꯅꯨ꯫ ꯈꯣꯟꯖꯦꯜꯗꯣ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯀꯤꯕꯣꯏ ꯀꯩꯑꯣꯏ ꯔꯨꯃꯥꯟꯗꯣ ꯂꯧꯔꯒ ꯃꯈꯨꯠ ꯈꯨꯠꯅꯝꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨꯁꯨ ꯊꯨꯅ ꯁꯠꯇꯣꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃꯁꯨ ꯈꯪꯉꯥꯏ ꯈꯪꯖꯤꯟꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯃꯁꯥ ꯈꯪꯗ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ꯫ ꯁꯣꯔꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯁꯥ ꯃꯊꯟꯇ ꯆꯩꯖꯩ꯫ ꯅꯈꯨꯠ ꯌꯥꯝ ꯂꯦꯡꯉꯤ ꯄꯨꯟꯁꯤꯕꯅ꯫ ꯑꯉꯥꯡ ꯃꯆꯥꯗꯣ ꯍꯩꯅꯔꯝꯃꯔꯣꯏ꯫ ꯃꯄꯥꯟꯗꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯔꯟꯕꯤꯔꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ ꯏꯇꯥꯎ, ꯂꯩꯁꯦꯝꯕ ꯍꯣꯏꯗꯣ ꯍꯣꯇꯦꯜꯗꯔ ꯀꯗꯥꯏꯗꯅꯣꯃ ꯂꯩꯕꯅ ꯐꯔꯅꯤ꯫ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯊꯤꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯁ, ꯃꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤꯅꯦ꯫ ꯍꯧꯗꯣꯛ, ꯑꯩ ꯂꯩꯁꯦꯝꯕ ꯍꯣꯏꯗ ꯂꯩ꯫ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯃꯤ ꯂꯥꯛꯑꯒ ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯒꯤ ꯒꯥꯔꯤꯗꯤ ꯌꯥꯗꯕꯒꯤ ꯂꯩꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯤ ꯆꯠꯈꯤꯕꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯍꯜꯂꯛꯇꯣꯔꯦ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯁꯅꯥ? ꯏꯃꯥꯟꯅꯕ ꯑꯃ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯃꯌꯥꯝ ꯄꯨꯜꯂꯝꯕꯅꯤ꯫ ꯍꯜꯂꯛꯇꯣꯔꯦ꯫ ꯍꯜꯂꯣ ꯍꯜꯂꯣ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ꯫ ꯍꯣꯏ꯫ ꯐꯣꯟ ꯊꯝꯅꯔꯦ꯫ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯃꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯜꯒ ꯊꯕꯥꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯌꯨꯝꯖꯥꯎꯔꯣꯝꯗ ꯊꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ? ꯔꯟꯕꯤꯔ ꯍꯣꯏꯗ ꯂꯩꯍꯧꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯤꯅ ꯊꯤꯔꯨꯔꯗꯤ ꯐꯪꯈ꯭ꯔꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯋꯥꯐꯝꯁꯦ ꯌꯥꯝ ꯂꯨꯗꯧꯔꯤ꯫ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ, ꯑꯩ ꯐꯅꯕ ꯁꯤꯜꯂꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯅꯣꯏ ꯅꯠꯇꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ꯫ ꯕꯕꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯒ ꯁꯅꯥꯍꯜꯒ ꯂꯥꯏꯖꯒ ꯃꯪꯂꯒ ꯂꯩ꯫ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ꯫ ꯁꯅꯥꯍꯜꯗꯣ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯅꯥꯎꯕꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯁꯤꯔꯥ? ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯕꯅꯤ꯫ ꯕꯕꯥ, ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯊꯕꯥ, ꯍꯧꯖꯤꯛ ꯃꯪꯂꯒ ꯀꯩꯗꯧꯅꯤ? ꯍꯟꯗꯣꯛꯎꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯊꯕꯛꯅ ꯋꯥꯔꯨꯕꯒ꯫ ꯃꯣꯏ ꯕꯕꯥ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯪꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯗ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯕꯨ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯕꯕꯥ, ꯇꯥꯆꯧꯗ ꯂꯥꯟꯅꯁꯨ ꯂꯧꯔꯨꯅꯨ꯫ ꯇꯥꯆꯧꯅꯗꯤ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯒ ꯌꯥꯝꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯆꯦꯟꯗ꯭ꯔꯕꯁꯨ ꯍꯥꯏꯕ ꯆꯪꯂꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯃꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯅꯔꯕ ꯃꯇꯝꯗ ꯆꯦꯟꯕꯗꯨꯗꯤ ꯆꯩꯔꯝ ꯅꯠꯇ꯭ꯔꯣ? ꯐꯔꯦꯁꯦ ꯃꯣꯏ ꯕꯕꯥ, ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯍꯌꯦꯡꯁꯦ ꯃꯦꯝꯇꯣꯏ ꯍꯣꯏꯗ ꯆꯠꯂꯒ ꯄꯩꯁꯥ ꯈꯤꯇ ꯍꯪꯂꯨꯒꯦ꯫ ꯂꯝꯖꯤꯡꯕ ꯍꯣꯏꯗ ꯄꯩꯁా ꯍꯪꯂꯨꯅꯦ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯖꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ, ꯃꯣꯏꯗꯗꯤ ꯍꯪꯉꯨꯔꯅꯨ꯫ ꯑꯩ ꯌꯥꯝ ꯇꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯁꯤꯗꯤ ꯃꯣꯏꯗꯒꯤ ꯂꯦꯝꯅ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯊꯥꯒꯤ ꯄꯤꯒꯗꯕ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯂꯧꯒꯦ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯣ, ꯑꯗꯨꯒꯤꯗꯤ ꯌꯥꯏ꯫ ꯄꯨꯕꯒꯤ ꯑꯣꯏꯅꯗꯤ ꯇꯜꯂꯦꯕ꯫ ꯀꯝꯗꯧꯅꯤ? ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯃꯃꯥ, ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ꯫ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ꯫ ꯏꯃꯧ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯌꯥꯗꯦ꯫ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯇꯣ ꯃꯌꯥꯝ ꯍꯧ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯁꯦꯝꯕ ꯋꯥꯠꯄꯗꯣ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯋꯥ ꯂꯥꯡ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯃꯨꯡꯗ ꯀꯥꯈꯠꯅꯩ꯫ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯏ꯫ ꯃꯥꯒꯤ ꯎꯄꯨ ꯃꯆꯥꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯑꯦꯜꯕꯝ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯏ꯫
ꯐꯣꯇꯣꯁꯤꯡꯗꯣ ꯎꯕꯗ ꯃꯕꯨꯡꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯕꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕꯗꯣ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ꯫ ꯂꯦꯝꯕꯤꯗꯣ ꯃꯌꯥꯏ ꯀꯥꯗꯨꯗ ꯇꯨꯝꯗꯕꯤ ꯎꯏꯔꯒ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥ ꯇꯨꯝꯃꯨꯔꯣ, ꯑꯩ ꯍꯜꯂꯛꯏ꯫ ꯂꯦꯝꯕꯤꯗꯣ ꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯒ ꯅꯪꯅ ꯑꯍꯤꯡ ꯍꯟꯖꯜꯂꯛꯄꯅꯤꯅꯦ꯫ ꯃꯣꯏꯒꯤꯗꯣ ꯅꯨꯄꯤ ꯃꯌꯨꯝꯅ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ ꯔꯟꯕꯤꯔ ꯍꯣꯏꯗ ꯂꯩꯔꯝꯕꯗꯣ ꯈꯪꯅꯔꯛꯑꯕꯗꯤ ꯂꯥꯟ ꯊꯣꯛꯑꯅꯤ꯫ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯂꯩꯅꯕ ꯁꯤꯜꯂꯝꯕꯅꯤ, ꯑꯗꯨꯅꯅꯦ ꯊꯦꯡꯂꯤꯁꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯀꯅꯥꯅꯣꯅꯦ? ꯏꯃꯥꯅ ꯈꯪꯅꯔꯣꯏ, ꯂꯩꯁꯦꯝꯕ ꯍꯥꯏꯗꯅ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯑꯃ ꯂꯩ꯫ ꯅꯨꯄꯤꯅ ꯀꯗꯥꯏꯗꯒꯤ? ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥ ꯂꯤꯡꯖꯦꯜꯗꯨꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯒꯤꯅ ꯀꯝꯗꯧꯁꯤꯒꯦ? ꯑꯩꯈꯣꯏꯁꯨ ꯏꯃꯧꯗꯣ ꯄꯥꯝꯂꯕꯅꯤ꯫ ꯑꯁ, ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯁꯤ, ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯏꯃꯥ, ꯕꯕꯥꯗꯣ ꯍꯌꯦꯡ ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏꯅꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ, ꯃꯐꯤ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ꯫ ꯃꯤꯠ ꯎꯏꯁꯜꯂꯕꯁꯨ ꯇꯨꯝꯊꯕ ꯄꯥꯛ ꯌꯥꯗꯦ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯇꯥꯏ? ꯐꯣꯟꯗ ꯇꯥꯏ꯫ ꯃꯣꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ, ꯁ꯭ꯇꯦꯇꯁ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯒꯤ ꯖꯁ ꯅꯥꯎꯗ ꯑꯃ ꯊꯝꯂꯝꯃꯤ, ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡ 2ꯒꯤ ꯐꯣꯇꯣ ꯊꯅꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯝꯃꯤ, ꯀꯦꯞꯁꯟꯗꯅ ꯇꯥꯆꯧ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯇꯣꯗꯣ ꯖꯨꯝ ꯇꯧꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯝꯁꯨ ꯁꯥꯡꯉꯤ, ꯂꯨꯃꯥꯡꯒꯤ ꯁꯥꯏꯗꯨꯁꯨ ꯊꯣꯏꯕꯤ ꯀꯠꯅꯤ, ꯈꯖꯥꯏ ꯑꯅꯤꯗꯨꯅ ꯗꯣꯟ ꯂꯥꯎꯏ, ꯃꯃꯤꯠꯇꯨꯁꯨ ꯇꯔꯥꯎ ꯅꯣꯛꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯛꯇꯥꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯗꯣ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤꯕꯣ꯫ ꯃꯥꯒꯤꯁꯦ ꯂꯩꯁꯦꯝꯕ ꯅꯨꯄꯤ ꯆꯦꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯀꯞꯁꯨ ꯀꯞꯂꯝꯗꯣꯏꯅꯤ ꯀꯞꯆꯦꯠꯄꯤꯗꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯁꯤꯅ ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯕ꯫ ꯈꯖꯥꯏ ꯑꯅꯤꯁꯦ ꯃꯤꯅ ꯂꯛꯅꯕꯗ ꯌꯥꯝ ꯁꯤꯛꯄꯤꯔꯝꯅꯤꯕꯣ, ꯑꯗꯨꯗ ꯃꯥꯅ ꯀꯞꯂꯝꯗꯧꯗꯣ꯫ ꯃꯤꯠꯇ ꯎꯔꯦ꯫ ꯃꯤꯁꯦꯁꯄꯨ ꯊꯥꯅꯤꯡꯉꯤꯅꯦ ꯁꯤꯗꯤ꯫ ꯇꯨꯝꯗꯕꯤꯗ ꯀꯞꯄꯒ ꯂꯩꯔꯕꯣ? ꯑꯁꯣꯝꯅ ꯂꯥꯏꯖꯗꯣ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯦꯁꯦꯖꯇꯣ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏ, ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯏ꯫ ꯀꯞꯇꯦꯗ ꯁꯥꯔ꯫ ꯅꯕꯨꯡꯅꯤ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄꯤꯗꯣ ꯑꯩꯗꯤ ꯈꯪꯉꯤ꯫ ꯄꯨꯟꯁꯤꯕꯅ ꯆꯥꯟꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯃꯣꯖꯤ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ ꯇꯨꯝꯅꯕꯗꯧꯔꯣ, ꯅꯪꯅ ꯉꯁꯤ ꯀꯞꯄꯤꯁꯦ ꯃꯁꯤꯡ ꯌꯥꯝꯃꯤ, ꯅꯀꯣꯛ ꯆꯤꯛꯂꯅꯤ꯫ ꯇꯞ ꯇꯥꯅ ꯀꯞꯄꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡꯂꯗꯤ ꯃꯤꯠꯇꯣ ꯑꯃꯨꯛ ꯐꯖꯔꯅꯤ꯫ ꯍꯣꯏ, ꯑꯗꯨ ꯁꯥꯔ, ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯍꯣꯇꯦꯜꯗ ꯂꯩꯍꯧꯔꯦ꯫ ꯑꯣ, ꯇꯨꯝꯃꯣ, ꯍꯌꯦꯡꯗꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯔꯣꯏꯅꯦ꯫ ꯑꯩ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯕꯕꯥ ꯍꯣꯏꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯣꯏꯒꯤ ꯁꯣꯝꯒꯤ ꯃꯤ ꯂꯥꯛꯄꯗꯨꯗ ꯀꯥꯎꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯇ ꯄꯦꯁꯦꯟ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇ꯭ꯔꯤꯉꯩ ꯅꯣꯏꯗ ꯍꯥꯟꯅ ꯂꯥꯛꯀꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯆꯥ ꯂꯣꯜꯂꯝꯃꯨꯀꯣ, ꯅꯪꯒꯤ ꯆꯥꯒꯤ ꯃꯍꯥꯎꯗꯣ ꯀꯥꯎ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯖꯗꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯉꯥꯡ ꯃꯆꯥ, ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯆꯠ, ꯒꯨꯗ ꯃꯣꯔꯅꯤꯡ, ꯆꯥ ꯀꯧꯅꯤꯀꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏꯗꯣ ꯁꯣꯟꯊꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯦꯝꯊꯣꯏ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯒ ꯃꯗꯣꯝꯆꯥꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯂꯧꯕ ꯆꯠꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯄꯥꯎ ꯍꯟꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯑꯍꯟ ꯃꯈꯩꯗꯣ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯂꯩꯁꯦꯝꯕꯗꯤ ꯂꯥꯏꯖꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯂꯩꯁꯦꯝꯕꯒꯤ ꯀꯥꯗ ꯄꯨꯁꯜꯂꯤ꯫ ꯊꯕꯥꯗꯣ ꯊꯔꯣꯗ ꯑꯣꯟꯁꯤꯜꯂꯒ, ꯊꯔꯣ, ꯆꯥꯛ ꯊꯣꯡꯂꯨꯔꯣ, ꯕꯖꯥꯔ ꯆꯠꯄꯗꯨꯅ ꯃꯧꯒ ꯆꯠꯂꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ, ꯂꯨꯍꯣꯡꯕꯁꯨ ꯊꯨꯅ ꯍꯣꯡꯗꯣꯔꯤ꯫ ꯑꯗꯨꯅ ꯐꯔꯦꯗ ꯏꯆꯦ꯫ ꯊꯔꯣꯗꯣ ꯆꯪꯈ꯭ꯔꯦ꯫ ꯊꯕꯥꯗꯣ ꯂꯤꯡꯁꯦꯜꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯂꯨꯖꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯅꯥꯎꯕꯤ, ꯅꯅꯝꯃꯒꯤ ꯍꯣꯡꯅꯕ ꯐꯤꯔꯣꯜꯗꯣ ꯑꯃꯨꯛꯇ ꯄꯤꯌꯨ꯫ ꯍꯣꯏ꯫ ꯂꯥꯏꯖꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯁꯦꯝꯕꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯄꯨꯗꯒꯤ ꯐꯤꯒ ꯐꯅꯦꯛꯀꯗꯣ ꯂꯧꯊꯣꯛꯑꯒ, ꯅꯥꯎꯕꯤ, ꯃꯣꯏ ꯁꯣꯝꯒꯤ ꯃꯤꯅ ꯌꯥꯝ ꯁꯥꯎꯔꯛꯄ꯭ꯔꯣ? ꯉꯔꯥꯡꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤ,
ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯏꯃꯥꯗꯣ ꯅꯪ ꯑꯝꯇ ꯆꯪꯂꯣ ꯍꯥꯏꯌꯨ ꯍꯣꯏ ꯂꯥꯏꯖꯗꯣ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯍꯥꯊꯣ ꯍꯥꯊꯣ ꯂꯤꯡꯖꯦꯜꯒꯤ ꯐꯤꯔꯣꯜꯗꯨ ꯄꯤ ꯂꯤꯡꯖꯦꯜꯁꯨ ꯍꯣꯡꯗꯣꯛꯏ ꯂꯤꯡꯖꯦꯜ ꯁꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯁꯔꯒꯤ ꯆꯥ ꯑꯝꯇ ꯂꯣꯜꯂꯨꯈꯤꯒꯦ ꯅꯪ ꯉꯥꯛ ꯂꯩꯔꯝꯒꯦꯔꯥ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯜꯂꯤ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯥꯛꯁꯤ ꯅꯪ ꯑꯣꯏꯅ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯌꯥꯝ ꯍꯩꯖꯤꯜꯂꯛꯀꯅꯨ ꯏꯀꯥꯏꯀꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯩ ꯂꯥꯏꯖꯅ ꯆꯥ ꯂꯣꯟꯈꯠꯂꯤ ꯂꯩꯁꯦꯝꯕꯁꯨ ꯐꯣꯟ ꯑꯣꯐ ꯍꯥꯡꯉꯤ ꯁ꯭ꯇꯦꯇꯁꯇ ꯍꯥꯟꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯃꯤꯠꯇꯨꯗꯤ ꯃꯄꯤ ꯑꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯇꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯂꯩꯁꯦꯝꯕꯗꯣ ꯈꯣꯟꯖꯦꯜ ꯇꯞ ꯇꯞꯅ ꯏꯃꯥ ꯑꯩ ꯇꯟꯖꯥꯅ ꯌꯥꯈꯤꯗ꯭ꯔꯦ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯍꯣꯏꯗ ꯍꯣꯏꯗ ꯏꯃꯥ ꯈꯪꯉꯤ ꯄꯩꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯂꯩꯕꯅ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯅꯇꯩꯃꯒ ꯆꯠꯂꯒꯦ 10,000ꯗꯤ ꯂꯩꯔꯦ ꯂꯩꯁꯦꯝꯕꯗꯣ ꯄꯣꯀꯦꯠꯇꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯤ ꯏꯃꯥ ꯂꯤꯡꯖꯦꯜꯅ ꯄꯩꯁꯥ ꯋꯥꯠꯂꯁꯨ ꯁꯤꯁꯦ ꯀꯥꯏꯔꯒ ꯁꯤꯖꯤꯟꯅꯧꯅ ꯄꯤꯔꯝꯕꯅꯤ ꯑꯩꯉꯣꯟꯗꯁꯨ 2,000 ꯌꯥꯎꯔꯝꯒꯅꯤ ꯀꯔꯤꯒꯤ ꯏꯃꯧꯒꯤ ꯈꯨꯗꯣꯞ ꯀꯥꯏꯗꯣꯏꯅꯣ ꯄꯥꯏꯁꯤꯜꯂꯨ ꯄꯥꯏꯁꯤꯜꯂꯨ ꯍꯣꯔꯦꯟ ꯄꯤꯕꯤꯈꯣ ꯅꯪ ꯀꯀꯥꯗꯁꯨ ꯍꯪꯈꯤꯕꯅꯤ ꯄꯩꯁꯥꯗꯨꯁꯨꯅꯦ ꯍꯣꯔꯦꯟ ꯂꯤꯡꯖꯦꯜꯗ ꯄꯤꯅꯕ ꯊꯝꯖꯤꯜꯂꯨ ꯂꯩꯁꯦꯝꯕ ꯄꯨꯟꯁꯤꯕꯗꯣ ꯆꯪꯂꯛꯏ ꯏꯇꯥꯎ ꯆꯪꯂꯣ 이마 그리 하이너러기 호렌 간나 틸오 하이리 콘젤도 이답답나 하이럭바니 분시버서 백덕이 페사도 럭톡투나 피리 세 이마 군트라니 고나드르가 하이로 아이 어카운트 까빠기 레셈버도 분시버다 잉강강나 잉이 그이 페사노이도 이붕어 페사시 야말리네 이마 고나 하이너러시 레셈버나 진게 야우나 진버나디 이마 아이코이나 남드나 젤한바니 마디 पैसा अमता लेरमो हेंग मागी तोलबदगी अदुम कखौगी यानबु मोंग हाइरई इताउ नोइने तौरिसे अई याम थिनि खाइ अस ताबदे वारे थवास पैसा द लवी साइ सिन सार का लेरमको इमा अइदी हॉस्पिटल द चलुखिगी हलागा लाकी अदुदी सा थको नाउबीना जालो लौबनी nga phangkhuko hoima थबादो थोख्रे लेसेम्बदो मथा सान हाइरि लुहोंबसु मथंग थादा होंबगी वा हाइरि युमसिगी फिबमसिगा इमागा बाबागासु मथा यम सारंगनि ऐसे अवाबा यम खंगदबो मजा हाइबदो ओइरमनि दा युमसे सेमजिलगा लोरेसे मथा यम सारु सर चा थक्से लाइजदो चा कप अनि पुदुना चंगलि सानरम वारिदो चप चप लेपि लाइजर फोनदा वा खरा nganglabso manakta leriba matam sidadi masado ipa pakhali sibada yendi table mathakta cup ani ru thami aduga mamai do patli thoktuna chakre nawbia cha do nang loliro lesem bana harakpani laisa su khonjel do tabla nang lonba cha se haudi haubani da itaw se cha thaksi asina karamba mahau boirigaba नुपानी दसो चादो थई थुम्बदा लोई पुनसिबदा नोंगिलुकनि तवि लेसेमबसो नोफे तवरि चिनि सिदि अमता लेरमलरो सि हायरगा नुपानी दु येंगदुना नोई पुनसिबदो मेसेज तुना थाई अंगामुचा चा यामना हाwi चलुखि असमना पुनसिबसो हॉस्पिटल चटख्रे पैसागी दमक वारंबा सनाहलगा थबागादो अवाबा कोख्रे ममौ लापगी हराव हराव तौदुना लई नुमिदांग वाइरमदो नुपी थिनबा मयामदो लुशिनबा लोइनारि लिंजेल केबगी लाकपा मेकअप आर्टिस्टुना लाइजबुसो काबा काबा केबी खितंग केरुबदा लाइजदो उगे फंखिद्रे इकाइरिबा हाइदो रमाले मरु मयादा जंक्सन जंक्सन लैख्रबनी लमसो पंगलाब लापनादबनिना खुंगना चटकदबनी मयामदो थोकनबा होंगनख्रे लिंजेलदो लेसेमबदा खुरुंबा चंगलई लेसेमगी मखोंग सोंग खुरमी नाचो चलुखिगी लेसेमबसो लिंजेलबु हुगतपी अदुगा पैसा लौथोक्तुना पी लिंजेलसो चंगा खक लौरगा अतैदो लेसेमबदा पिरे सिना यारे नाचो अइना मरम ओइरगा इमुंगसे अवाफमदा तहनदौरे नाचो अइनसो अंगम्बा मतेंग तौरकेको
ꯂꯤꯡꯖꯦꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯁꯦ ꯑꯍꯦꯟꯕꯗꯣ ꯆꯪꯁꯤꯜꯂꯛꯏ ꯐꯖꯅ ꯂꯦꯞꯄꯨꯀꯣ ꯃꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯊꯥꯒꯠꯅꯩꯕꯅꯤ ꯑꯩꯅ ꯊꯥꯒꯠꯇꯣꯏꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯁꯦ ꯑꯍꯦꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯅꯤꯗꯨ ꯅꯣꯛꯏ ꯐꯣꯇꯣ 2-3 ꯀꯥꯞꯄꯒ ꯂꯤꯡꯖꯦꯜꯗꯣ ꯊꯣꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖꯗꯣ ꯂꯣꯠꯄ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯂꯤꯡꯖꯦꯜꯒ ꯊꯣꯔꯛꯃꯤꯟꯅꯩ ꯂꯨꯝꯂꯒ ꯌꯦꯡꯒꯦ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯅꯤ ꯂꯥꯏꯖ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯔꯟꯕꯤꯔꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯂꯥꯞꯇꯛꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣꯗꯣ ꯖꯨꯝ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯅꯣꯛꯃꯤ ꯑꯉꯥꯡ ꯃꯆꯥ